ꯃꯌꯥꯝ ꯇꯤꯚꯤ ꯌꯦꯡꯉꯦꯅ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯎꯔꯦ ꯑꯗꯣ ꯑꯗꯨꯒꯤ ꯉꯁꯤ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯑꯁꯤꯁꯦ ꯄꯥꯝꯃꯦꯕꯀꯣ ꯁꯤ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤ ꯀꯔꯤ ꯄꯣꯠꯅꯣ ꯁꯤꯁꯦ ꯆꯅꯥꯒꯅꯦ ꯉꯧ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯁꯤꯁꯦ ꯑꯩꯅ ꯆꯅꯥꯒ ꯉꯧ ꯆꯥꯗꯣꯏꯅꯤ ꯁꯦ ꯁꯖꯅꯥ ꯃꯅꯥ ꯀꯧꯔꯤ ꯁꯤꯁꯦ ꯁꯖꯅꯥ ꯃꯅꯥꯒ ꯆꯅꯥꯒ ꯉꯧ ꯆꯥꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯃꯃꯝ ꯇꯧꯅ ꯍꯦꯛꯇꯕꯤꯌꯣ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯅꯥꯁꯤꯡꯁꯦ ꯌꯥꯝꯅꯅꯦ ꯏꯁꯥꯗꯁꯨ ꯐꯕꯅꯤ ꯁꯖꯅꯥ ꯃꯅꯥꯁꯦ ꯁꯖꯅꯥꯁꯨ ꯆꯥꯕ ꯐꯩ ꯑꯗꯨ ꯂꯣꯏꯔꯒ ꯁꯖꯅꯥ ꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯒ ꯃꯅꯥꯁꯦ ꯍꯦꯛꯇꯕꯤꯔꯒ ꯀꯨꯞꯅ ꯑꯃꯨꯛ ꯁꯣꯏꯗꯣꯏꯅꯤꯀꯣ ꯏꯆꯤꯟꯅꯥꯎꯁꯦ ꯀꯨꯞꯅ ꯑꯃꯨꯛ ꯁꯣꯏꯔꯒ ꯑꯗꯨꯒ ꯆꯅꯥꯒ ꯉꯧꯔꯒ ꯆꯥꯕꯁꯦ ꯀꯔꯤ ꯈꯨꯍꯥꯎꯅꯣ ꯈꯨꯍꯥꯎ ꯑꯃꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯅ ꯍꯦꯟꯒꯗꯕ ꯅꯠꯇꯦ ꯑꯗꯣ ꯈꯤꯇꯪ ꯉꯧꯔꯒ ꯆꯥꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯨ ꯌꯦꯡꯉꯨ ꯇꯦꯁ ꯇꯧꯔꯒ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯁꯤ ꯃꯅꯥꯁꯦ ꯃꯅꯥ ꯃꯟ ꯂꯣꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯨ ꯁꯤ ꯖꯥꯝꯗ꯭ꯔꯥ ꯎꯕꯗꯗꯤ ꯑꯁꯤ ꯉꯧꯔꯒꯗꯤꯅꯦ ꯁꯤ ꯈꯛꯇ ꯉꯥꯏꯒꯤꯗꯣꯏꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏ ꯄꯠꯊꯒꯤꯗꯣꯏꯅꯤ ꯍꯥꯎꯒꯗꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯅꯤ ꯁꯖꯅꯥꯁꯤꯅ ꯍꯋꯥꯏ ꯊꯣꯡꯕꯗ ꯑꯅꯤꯈꯛꯁꯨ ꯆꯥꯎꯕꯅꯦꯕ ꯁꯦ ꯂꯤꯔꯛꯑꯦꯕ ꯁꯤꯅ ꯍꯋꯥꯏ ꯊꯣꯡꯕꯗ ꯍꯥꯞꯇꯣꯏꯅꯤ ꯁꯤ ꯃꯄꯥꯟꯅꯤ ꯁꯖꯅꯥꯒꯤ ꯃꯅꯥꯒꯤ ꯃꯄꯥꯟꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯃꯆꯥꯅꯤ ꯀꯣꯕꯤ ꯇꯪꯈꯥꯏ ꯑꯃ ꯈꯜꯂꯦ ꯌꯥꯝꯅꯗꯤ ꯂꯩꯇ꯭ꯔꯦ ꯀꯣꯕꯤ ꯇꯪꯈꯥꯏꯁꯤꯅ ꯁꯤꯡꯖꯨ ꯇꯧꯊꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯋꯥꯏ ꯊꯣꯡꯉꯅꯤ ꯍꯧꯖꯤꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯖꯅꯥꯁꯦ ꯈꯣꯛꯑꯒ ꯐꯖꯅ ꯍꯥꯞꯆꯤꯜꯂꯦ ꯃꯀꯨꯁꯦ ꯈꯣꯛꯄꯤꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯀꯨꯁꯦ ꯈꯣꯛꯑꯒꯅꯦ ꯈꯥꯗꯦꯕ ꯃꯀꯨꯁꯦ ꯈꯣꯛꯍꯧꯗ꯭ꯔꯗꯤ ꯌꯥꯝꯅ ꯈꯥꯏꯌꯦꯕ ꯑꯗꯨꯅ ꯃꯀꯨ ꯈꯣꯛꯑꯒ ꯍꯋꯥꯏ ꯆꯥꯝꯃꯒ ꯀꯨꯀꯔꯗ ꯍꯧꯖꯤꯛ ꯀꯥꯝꯃꯅꯤ ꯊꯨꯝ ꯈꯔ ꯊꯥꯛꯆꯤꯜꯂꯅꯤ ꯊꯨꯝ ꯈꯔ ꯊꯥꯛꯆꯤꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯖꯅꯥ ꯃꯅꯨꯡꯁꯦ ꯊꯨꯝ ꯆꯪꯅꯕꯒꯤ ꯄꯨꯡ ꯀꯨꯞꯁꯟꯕꯤꯔꯅꯤ ꯑꯍꯨꯝꯂꯛ ꯀꯥꯝꯃꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯀꯥꯝꯃꯁꯨ ꯁꯖꯅꯥꯁꯦ ꯕꯔꯦꯜ ꯂꯥꯎꯈꯤꯅꯦꯕ ꯍꯋꯥꯏꯁꯦ ꯃꯨꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯦꯡ ꯆꯥꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯥꯛꯃꯨꯛ ꯊꯥꯡꯒꯠꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤ ꯆꯅꯥꯁꯦ ꯂꯩꯔꯦ ꯉꯧꯅꯕꯒꯤ ꯑꯁꯦ ꯁꯖꯅꯥ ꯃꯅꯥꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯁꯦꯝꯅ ꯂꯣꯏꯔꯦ ꯑꯩ ꯆꯥꯛ ꯀꯥꯝꯍꯜꯂꯤ ꯆꯥꯛ ꯀꯥꯝꯕꯁꯦ ꯂꯣꯏꯔꯒ ꯑꯁꯤꯃꯨꯛ ꯉꯧꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯈꯥꯡꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯅꯦꯕꯀꯣ ꯑꯩꯒꯇꯅꯤꯅ ꯍꯧꯖꯤꯛ ꯑꯗꯨꯅ ꯈꯥꯡꯁꯦ ꯑꯄꯤꯛꯄ ꯈꯥꯡ ꯑꯣꯏꯅ ꯇꯧꯔꯦ ꯃꯣꯔꯣꯛꯇꯨꯗꯤ ꯀꯗꯥꯏꯅꯣ ꯃꯣꯔꯣꯛ ꯀꯥꯟꯕꯤ ꯈꯔ ꯇꯧꯔꯅꯤ ꯑꯂꯨꯒ ꯃꯦꯠꯅꯤꯡꯉꯥꯏ ꯍꯋꯥꯏ ꯁꯣꯛ ꯇꯧꯅꯕꯒꯤ ꯊꯥꯎ ꯍꯥꯞꯄꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯥꯕꯅꯤꯅ ꯊꯥꯎꯒ ꯌꯥꯝꯅ ꯍꯥꯞꯆꯜꯂꯔꯣꯏꯒꯦ ꯁꯤꯒ ꯆꯦꯅꯝ ꯂꯩꯔꯦ ꯁꯖꯤꯄꯨꯒꯤ ꯑꯩꯈꯣꯏ ꯌꯦꯅꯝ ꯀꯛꯈꯤꯕꯒꯤ ꯌꯥꯝꯅ ꯄꯥꯟꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯆꯦꯅꯝꯁꯦ ꯈꯖꯤꯛ ꯈꯔ ꯁꯨꯝ ꯍꯥꯞꯆꯗꯣꯏꯅꯤ ꯄꯥꯆꯐꯣꯔꯣꯟꯁꯦ ꯂꯩꯔꯦ ꯅꯁꯨ ꯂꯣꯏꯔꯦ ꯀꯥꯟꯗꯤ ꯇꯧꯔꯒꯦ ꯃꯥꯏꯅꯤ ꯇꯒ ꯄꯣꯛꯈꯥꯏꯗꯅ ꯈꯨꯠꯅ ꯊꯥꯡ ꯑꯣꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯅꯪꯗꯔꯦ ꯌꯦꯅꯝꯅꯤꯅ ꯈꯨꯠꯅ ꯑꯗꯨꯝ ꯊꯥꯡꯖꯜꯂꯦ ꯍꯥꯎꯕꯅꯤ ꯇꯄꯥꯏꯌꯦ ꯍꯥꯎꯗꯤ ꯍꯥꯎꯒꯗꯕ ꯑꯗꯦꯡꯅꯤ ꯍꯣꯏꯅ ꯀꯣꯕꯤꯁꯦ ꯈꯔ ꯁꯦꯝꯕꯤꯔꯛꯑꯣ ꯁꯤꯡꯖꯨ ꯇꯧꯕꯤ ꯀꯣꯕꯤ ꯁꯦꯝꯃꯅꯤ ꯁꯤꯡꯖꯨ ꯇꯧꯕꯒꯤ ꯃꯦꯃꯤ ꯄꯦꯀꯦꯠ ꯃꯆꯥ ꯑꯃ ꯂꯩ ꯊꯥꯎ ꯊꯣꯛ ꯇꯧꯖꯔꯒ ꯃꯦꯃꯤꯗꯣ ꯂꯩꯆꯠꯄ ꯇꯜꯂꯦ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯃꯦꯃꯤ ꯄꯦꯀꯦꯠ ꯃꯆꯥ ꯑꯃ ꯂꯩꯕ ꯑꯗꯨ ꯍꯥꯞꯆꯤꯜꯂꯅꯤ ꯅꯨꯡꯁꯨ ꯍꯥꯞꯄꯅꯤ ꯉꯥꯔꯤ ꯍꯥꯞꯄꯅꯤ ꯑꯗꯨꯗꯩꯗꯤ ꯈꯖꯤꯛ ꯑꯉꯧꯕꯒꯤ ꯈꯥꯡꯁꯦ ꯑꯅꯤ ꯃꯥꯡꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯐꯦꯡꯕꯗ ꯋꯥꯅꯕꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯁꯟꯕꯤꯗ ꯑꯉꯥꯡ ꯈꯤꯇꯪ ꯇꯧꯔꯒ ꯍꯤꯟꯖꯥꯡꯁꯦ ꯋꯥꯔꯤꯁꯨ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯩ ꯅꯝꯕꯗ ꯊꯨꯝ ꯍꯥꯞꯄꯝꯃꯣꯏꯗꯣꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯨꯝ ꯍꯥꯞꯆꯔꯒꯁꯦ
ꯀꯣꯕꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯃꯛꯇ ꯁꯣꯏꯍꯟꯈ꯭ꯔꯒꯁꯦ ꯌꯥꯝꯒꯗ꯭ꯔꯦ ꯀꯣꯕꯤꯗꯣ ꯍꯧꯖꯤꯛ ꯑꯁꯤꯗꯤ ꯑꯉꯧꯕꯒꯤꯁꯦ ꯌꯦꯔꯨꯝ ꯍꯥꯞꯇꯁꯨ ꯌꯥꯅꯤ ꯌꯦꯔꯨꯝꯁꯨ ꯂꯩꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯄꯥꯁꯄꯣꯔꯣꯟꯁꯦ ꯍꯧꯖꯤꯛ ꯈꯔ ꯍꯥꯞꯄꯒ ꯉꯧꯖꯔꯒꯦ ꯌꯥꯝ ꯌꯥꯝꯇ ꯑꯣꯠꯈꯤꯒꯦ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯁꯤꯅ ꯃꯌꯥꯝ ꯊꯥꯎ ꯁꯥꯔꯦ ꯃꯩ ꯈꯔ ꯂꯩꯊꯔꯒꯦ ꯉꯁꯥꯏꯒꯤ ꯆꯅꯥꯗꯣ ꯍꯥꯞꯆꯔꯒꯦ ꯆꯅꯥꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ sumanya kapok-kapok menghadapi ya guys. Jangan menasin, apa gini. Aku jangan kerasin dia kan, tak cuma di awal kan jadi. Misalnya kalau pun dia tadi aku jangan dia bang lawe, oh tetap di mana, itu begitu. Ya, jadi kalau aku bilang ini mungkin bisa ada. Ayi hawai thong betul, sinau miam, siloi jare, sisina, angau betul, ya tuh, aku terus nih yang sinau miam angau bersih sini. Anh ngasi cái ao cái khang xem mù mốt lấy cái này đi khăn đi cái nuôi nào mày tắc bớt chắc cái bậc khang này thấy na đã có này bôi na xin là chỉ cái nào làm bậc khang này đúng nè tắc bớt hay đi mấy là thùng mình na khang cái chúng người tắc bớt bị ngầu đấy này bây giờ bố tắc nó tắc mình rồi xin sẽ xin chú xoay cái có những bụng anh nó xoay rồi gì xin chú sẽ khai xoay biếu mà tiếng tàu rồi đấy không phải chẳng đâu thôi Karena susah juga di sini mau mati kata aku ini kan. Kan sengaja bakwa. Sudah seleni jika kamu jangan ngejar apa kita seleni. Juga mau ngat kita mau ngau ini juga kamu seleni senang yang loya kan. Kamu itu lagi kok. Pagi ngasigi hinjang maten. Asi ngasagi sajana ngau sajana managa sanaga si hawai musuri ga sajana ga. Ama sina manani si sina masai duni mapani sina macani. Sila sinju. Nusuk hapaga mimi hapaga baca sindu tawre sile morok kanti tawre alu gamet pa ngasi gi maten se ko ini bokki hana pirani sigi video se lotion jarage china mayam isanu pa chak ngai na lai ko ini bok se lai se aina bacana video se hapagi hona bada chak lam na ngai le re mathang ki video theng si like to video mu subscribe to video mu bye.